Online Manipuri Numidangi Pao miing tabiriba pumnamak puthoi laisrumna khurumjari ahanbada Maruoiba Pao. Data Separate Administration Demand Center dagi tanbani state dagi tanbana TKNO Kukizo singna taliba asi constitutional oiba political demandi atopa mapa laiba ki khut yawbagi mathau tade silent half ki Myanmar dagi train tawrba Kuki militant chamapan rom changlakre haina security advisor na phongdoki boafam yumpham yawdabani Kukizo singna taliba asi constitutional oiba political demandi atopa mapa laiba ki group singi khut yawbagi mathau tade separate administration ki demand asi center dagi tanbani State tagi tanbana te haina Kuki National Organization KNO gi luchingba Dr. Silent Hawkif na phongdokre mojo story ga unaba amada Silent Hawkif na hai Manipur da thokliba issue asina horakpadagi state media singna narco terrorist militant amadi transnational gi oiba aranba terminology kaya sizinaduna lakli asiguma chairak asida unified leader amana national media gi thakta fawba train torba militant sing Myanmar dagi changlakre haibagi wafam phongdorokpa asima angakwa fawi Wafam asimag yumpham yawdaba aranmani Kukizo singna taliba demand asi constitutional oiba political demandi masigi damak mapalaiba ki group singi mateng lobo mathau tade mahangna makha tan hai Kukijo gi maikaida surveillance ki damak commercial drone sizinabadi lei adum oinamak bomb thadaba ngamba advance oiba drone na chingba khusu khulai leinabagi capability adudi leite state police yauna drone bombing gi matangda Kukijo singda allegation tarokliba asimak aranba yumpham yawdabani Laibak asigi agency amana Tizillabasu achumba adumak chap chana khangani haiki loinana asigumba aranba wafam kaya sandorokpa asimak thokliba irang asida achakpa maida thau haijinbaga chap managani Manipurda majority oiriba furup asina chingi mioi singbu chakhotpa pamde minority singi political right thengkhang kaya dam maklakpadagi kumja 2023 gi May 3 dagi hauduna state asida thokliba issue kaya asi oiraklibani majority oiriba furup asina Manipur asi makhoigi lam khakta oina khali masigi mahaini ngasi makhoina phangliba asi Kukizo singna taliba demand asi state lengakta nate center da tanbani demand asigi matangda hojiksu center ga wari sanabagi process ta lairi state ki maikaidagi Kukizo singbum micha Thihanaba kayarak honaraklabasu center ga wari sanabada sokningai oide Kukizo singna ngasi fawbada state asida thokliba irang asida micham nupi angang amadi ahal oiraba singda kut thakiba leite Kuki khulai paiba singi suspension of operation gi matangda su center ga wari sanana ba honari haiki makha tarakpa update Kuki NP na September 19 total shutdown lauthokre Kuki NP Manipur Kim na September 19 bu total shutdown lauthokibaga loinana Kukijo miyam na total shutdown asibu mapung fahanaba appeal tawbaga loinana protest asibu mai pangnaba district Kuki NP amadi case o na kusamnana thabak lokhatnaba su khangankre Kuki NP Manipur na thokba public notice amada September 19 bu total shutdown lauthokbaga loinana numit asida public meeting celebration amadi major gathering pumnamak council tawnaba khanganbaga loinana September 27 amasung 28 da dukan amadi business establishment pumnamak thonglo na basu khangali Kuki NP na thokpa cherol aduda tha sigi kunda pangthokpa press conference amada security advisor Kuldip Singana tha sigi kungani panda ningthina train tawraba Kuki militant chamapan Myanmar dagi Manipur changlakani haibagi matangda cheksin tharang chapchana lokhalle haina phongdokhiba wafam adu Kuki NP na kanna yaningda phongdokpaga loinana wafam asi tongani haidi asigumba tonga asi Kuki NP na kanba mawongda condemn tawi haibaga loinana chief minister and Birena Kukijo miyagi mayokta thabak tawbaga loinana makha tana nakal anigi marakta tension hengat hannaba sinduna leiri Maite Youth Group Maruoiba Aramba Tengol amadi Manipur Police Commando na Kukijo miyamgi mathakta hingsa gi thawong kaya chathariba asibudi chief minister na thingnaba honabagi mahut tumina leisili haina sumaral sirakli